Tamna lainakhiba marini wangma leiduna singarei leirangsu mapum phana satchaba ngamdre leibak leimahaksu leitangaibu thingaiba ngamdre manglan mana manglakna hallaba thamoi anido taibangi sangsarna helamgadra manglan oirabasu pumnamak manglangum khanhanba ngamdaba thamoida haifam khangda wahalliba manglando manganu yade taibang asina manglan oihanningluri manglan mana taibang oihaningluba oithoklaroi dramapok asida nungthil ngaihak tumtharurabani uhaningdaba manglando adumak manglai sagol mabu tongduna maning ona leiriba nupa ado makhutta leichapun amasu paireri sagol mahaki khongthangna tapna thangduna chetpada nupi mahakna maning aduda tanari kanano nupa ado urakpadi kuirakli sakpham madi ungamde mikup aduda phone giring aduna nupi ada mikap thokhalli manglanda ngaihak tauringai pungja adudi thengkre haiba kaurure ngaihak ti mangli phone adumadi okhi mali pedrong nganglei phone adudagi birthday party chani su hairamaga ngasai makhai phone tawrise paida haiwane nangbu sirabo ibema leiche su gyan laktuna pung adu yenglei manga hinjil leiramle afing afai oina fuk haugatuna tummingai da khanghaudre as tanu su hairei aidi lagbo pharak tagadaba male ima hospital da bukale bp wangkhalakpa aduda nang chaluro haigi tawni ai thanta kamai chatoino kok chakpi amambadu dai thanta kamai halaktoino ba nangbu kibaga khangna daine adum halo yani nang su chatradi nungai roi lakni su khumdok luraga hoya re chacharage thamomta dress up tawge haina phone da thamkhre mafi nana loishinladuna makhada prep chenthari ima now ai ngasi party ama yaro doine chak hapanu ko hairamduna yamna thun thokre purnisu manamgo nang higene onthokpani da tawrise masina thingna mu halakadoini somdana kamdauri building adugi kazau aduda makoi ahum amuk pullari karina phani tanaribani leisnana noina haibagi matung ina misagado soidana wizard oigani adubu lodkena lotlaga laikhrabasing adudi thiba wagani mamangai matamgi demon singa auziki matamsiga yam khetnai kanbasu saruk kaya hingatli aikhoina demoni haibasu hekta khangma ngamloi loya da yenglaktuna chumbra loya hunters na khoidi sakti sontharak pugum tawri mamangai gi matamgi hunter singnadi hek ubada masi kanano haiba ngami hujikti nangsu ngamde pumnamak ase red diamond posak adunani pochak adu leire haibagi maning khajik nai khibada phisangi marumda leikriba mayam ase loina soidana phonglakani matam adudadi lanjau thokadori bani hujik lanjau dugi damak sem saduna leiba yari maramdi mathi phongba horakle haina pari da mu yenglei aduk luna wari sanariba matam aduda paridi nakanda changsilladuna coffee do haungna thakladuna leirami leisna mamitsu masigi lempu sanase aina hujik karaktana DNA test tawraga karamba laina sarapanu yengba hek pari su mamit ka do yenglaktuna ai ro haibagom masada makhu thinjai loyana yare oiroidaba midi nangna hainingnido adu makhada leisna na makhada re diamond adubu pairiba misak adudi icham chamba misak amadi natloi maramdi asukuiba matamase manin amta naihandana thamba ngamba haibase micham amagi thong nati aduga lairikta haibagi matung ina diamond ado chingya da taki kanana karamna matau karamna khullibano haibaduni khangningliba mina tabadadi nokpu nokningni moinadi khangdre asengba wari ni haiba aduga lairik maningda yauba ayekpa saktam adudi pambani adusu yaungna hukre yare adudi nangi thabak tawro khutlai sathibasing nangna semgadabadi nangi khutlai gi matung inna akhoina pangal kanba haibado oidoini haina pari da mu yengloi sakta do hek nungshirudabani leisna pocket tagi sticker manba ama puthorei
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯉꯛꯁꯝꯗꯨꯗ ꯊꯛ ꯍꯦꯛꯇ ꯅꯞꯁꯤꯜꯂꯤ꯫ ꯄꯥꯔꯤ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯀꯩꯅꯣ ꯆꯤꯡꯉꯦ ꯍꯥꯏꯕꯅꯤ, ꯑꯣꯐ ꯇꯧ ꯍꯥꯏꯕꯅꯤ ꯑꯉꯥꯎꯕꯤ! ꯁꯤꯅꯕꯨ ꯗꯦꯃꯣꯟ ꯐꯥꯅꯤꯌꯦ, ꯃꯀꯣꯛꯁꯤꯗ ꯌꯣꯠꯁꯤꯅ ꯊꯣꯝꯃꯒ ꯍꯦꯛ ꯊꯨꯒꯥꯏꯕ꯫ ꯍꯥꯏꯗꯨꯅ ꯑꯣꯐ ꯇꯧꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯁꯣꯁꯦ ꯆꯦꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯨ, ꯁꯦꯀꯨꯔꯤꯇꯤ ꯑꯣꯟ ꯇꯧꯔꯝꯃꯨ, ꯃꯐꯝꯁꯤꯗ ꯃꯤ ꯆꯪꯉꯛꯑꯁꯨ ꯇ꯭ꯔꯦꯞ ꯑꯣꯏꯈꯤꯅꯕ ꯍꯥꯏꯔꯝꯗꯨꯅ ꯃꯥꯛꯁ ꯑꯗꯨ ꯎꯞꯁꯤꯟꯈꯤ꯫ ꯈꯨꯔꯨ ꯌꯧꯅ ꯆꯣꯜꯂꯕ ꯈꯣꯠ ꯑꯗꯨꯒꯤ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯅꯥꯝꯃ ꯍꯨꯝꯗꯨꯅ ꯘꯝ ꯘꯝ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯔꯇꯤ ꯆꯠꯈꯤꯕꯗꯣ ꯌꯧꯔꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯏꯔꯤꯇꯦꯠ ꯑꯣꯏꯔꯦ꯫ ꯊꯕꯛꯁꯨ ꯌꯥꯎꯁꯤꯟꯗꯦ, ꯃꯥꯒꯤ ꯃꯇꯥꯡ ꯆꯥꯗ ꯁꯣꯏꯒꯟꯕꯤꯗꯣ ꯇꯧꯔꯛꯀꯅꯤ ꯀꯤꯕꯅ꯫ ꯉꯁꯥꯏꯒꯤ ꯐꯣꯔꯤꯅꯔ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤꯗꯣ ꯊꯦꯛ ꯊꯦꯛꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯤꯁ ꯁꯤꯡꯒꯟꯕꯤ, ꯀꯩꯅꯣ ꯇꯣꯉꯥꯟꯅ ꯐꯝꯃꯤꯁꯤꯕꯣ? ꯐꯝꯁꯤ ꯂꯥꯎꯗꯅ ꯁꯤꯗ꯫ ꯌꯥꯔꯦ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯖꯒꯦ꯫ ꯉꯥꯡꯊꯣꯔꯛꯄꯁꯤꯗ ꯔꯥꯁꯤ ꯑꯝꯇ ꯄꯛꯇꯦ꯫ ꯌꯨ ꯊꯛꯄ꯭ꯔꯣ? ꯀꯥꯏꯗ ꯌꯨꯅꯣ? ꯃꯅꯝ ꯇꯥꯕꯗ ꯑꯣꯟꯅꯤꯡꯉꯤ꯫ ꯉꯥꯏꯈꯣ, ꯀꯩꯅꯣꯝꯃ ꯍꯪꯒꯦ꯫ ꯀꯩꯅꯣ? ꯑꯩꯈꯣꯏ ꯗꯥꯝꯆꯧꯒ ꯅꯪꯒ ꯈꯪꯅꯔꯤꯔꯣ? ꯍꯥꯏꯗꯤ ꯀꯣꯏꯅꯔꯤꯔꯕ? ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯄ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯑ ꯐꯝꯃꯣ, ꯅꯨꯄꯥ ꯀꯥꯏꯅ꯫ ꯏꯁ ꯏꯕꯦꯝꯃ, ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏ꯫ ꯍꯥꯏꯔꯝꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯥꯡꯒꯠꯂꯗꯨꯅ ꯊꯛꯏ꯫ ꯈꯥꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯊꯅꯝꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔ, ꯀꯩꯅꯣ ꯈꯔ ꯆꯥꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨꯝ ꯀꯥꯆꯤꯟꯗꯨꯗ ꯐꯝ ꯂꯩꯔꯤꯗꯨꯕꯣ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯁꯨꯝ ꯐꯝꯒꯦ꯫ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯏꯟꯁꯦ ꯊꯛꯇꯕ꯭ꯔꯥ? ꯑꯩ ꯑꯗꯨꯝꯕ ꯍꯩꯅꯗꯦ꯫ ꯊꯛꯆꯤꯜꯂꯨꯗ, ꯀꯩꯁꯨ ꯁꯣꯛꯀꯗꯕ ꯅꯠꯇꯦ, ꯏꯅꯔꯖꯤ ꯍꯥꯞꯇꯣꯏꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯔ ꯃꯥꯜꯂꯦ, ꯆꯠꯂꯣ, ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯐꯝꯖꯒꯦ꯫ ꯐꯔꯦ, ꯗꯣꯛꯇꯔꯅꯕꯨ ꯑꯗꯨ ꯌꯧꯔꯗꯤ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯆꯥꯛꯄꯨ ꯍꯟꯖꯔꯛꯑꯒꯦ꯫ ꯃꯤ ꯆꯥꯅꯕꯗ ꯑꯗꯨꯝ ꯆꯥꯔꯒꯦ, ꯌꯥꯅꯤ꯫ ꯍꯥꯏꯅꯈꯤꯕꯒ ꯃꯤ ꯆꯥꯕ ꯉꯥꯏꯔꯤ꯫ ꯄꯨꯡ ꯃꯥꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯂꯩꯆꯤꯜ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯗꯤ ꯐꯩ, ꯅꯨꯄꯤꯁꯨ ꯄꯥꯛꯅ ꯌꯥꯎꯗꯕ ꯃꯐꯝꯗꯨꯗ ꯃꯊꯟꯇ ꯂꯩꯕꯗꯣ ꯃꯁꯥ ꯁꯦꯐꯇꯤ ꯑꯣꯏꯕ ꯋꯥꯠꯄꯒꯨꯝ ꯈꯜꯂꯛꯏ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡ ꯑꯗꯣ 10 ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯍꯥꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡꯗꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤꯅ ꯊꯦꯡꯕ ꯌꯥꯔꯣꯏ꯫ ꯌꯥꯔꯗ꯭ꯔꯣ ꯅꯊꯟ ꯆꯠꯄ? ꯌꯥꯔꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯨꯅ ꯕꯦꯁꯄꯥꯗꯣ ꯊꯧꯔꯛꯏ꯫ ꯑꯣꯟꯊꯣꯛꯄ ꯗꯥꯎ ꯍꯥꯏꯗꯨꯅꯤ, ꯅꯣꯡꯃꯁꯨ ꯄꯨꯗꯤꯠ ꯐꯨꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯄꯨꯛꯐꯠꯇꯕ ꯅꯣꯡ ꯄꯨꯕꯤ ꯃꯥꯅ ꯀꯨꯞꯁꯤꯜꯂꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯁꯥꯎꯅ ꯅꯣꯡꯃꯁꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯍꯣꯏ, ꯀꯔꯤ ꯗꯥꯎꯅꯣ ꯍꯥꯏꯕꯅꯤꯗ, ꯆꯤꯟꯒꯁꯦ ꯊꯤꯅꯤꯡꯉꯤ ꯍꯦꯛꯇ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡ ꯃꯃꯤꯠ ꯈꯪꯈꯥꯛ ꯈꯥꯛꯂꯛꯏ꯫ ꯂꯩꯆꯤꯜ ꯃꯥꯒꯤ ꯀꯣꯛꯇꯣꯟ ꯂꯥꯅ ꯀꯗ꯭ꯔꯥꯡ ꯍꯥꯏꯅ ꯆꯞ ꯌꯨꯡꯉꯤ꯫ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯀꯣꯛ ꯑꯁꯥꯕꯤ ꯀꯥꯔꯛꯂꯦ꯫ ꯌꯥꯝ ꯊꯨꯅ ꯀꯨꯝꯗꯨꯅ ꯀꯤꯛꯇꯣ ꯑꯔꯩꯕ ꯃꯈꯩ ꯊꯥꯗꯨꯅ ꯀꯥꯎꯔꯤ꯫ ꯄꯥꯈꯠꯀꯟꯗꯕꯤ ꯃꯍꯥꯛꯇꯣ ꯄꯥꯈꯠꯂꯕꯅꯤ꯫ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯁꯨ ꯄꯤꯔꯥꯡ ꯊꯥꯡꯂꯛꯂꯦ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯔꯤ, ꯅꯃꯥꯏ ꯃꯠꯀꯤ ꯗꯥꯎꯔ ꯈꯪꯗꯦ, ꯑꯋꯣꯏꯕ ꯄꯦꯇ꯭ꯔꯣꯜ ꯂꯣꯏꯕꯁꯨ ꯅꯠꯇꯦ, ꯀꯩꯝ ꯇꯧꯗꯕ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯦ ꯍꯥꯏꯕ꯫ ꯂꯥꯏ ꯃꯥꯗꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯒ ꯃꯤꯁꯇꯔ ꯕꯤꯟꯒꯤ ꯐꯤꯂꯝ ꯀꯥꯞꯄꯗꯧꯅ ꯌꯦꯡ ꯂꯩꯔꯝꯗꯣꯔꯤꯕꯅꯤ꯫ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯂꯩꯒꯗꯕ ꯑꯩꯅ ꯁꯤꯗ ꯑꯋꯣꯏꯕ ꯀꯤꯛ ꯑꯗꯣ ꯀꯥꯎꯕ ꯌꯥꯕ ꯀꯥꯎꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯥꯔꯛꯇꯕ ꯑꯗꯨꯗꯗꯤ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯥꯛꯄ ꯎꯗꯦ, ꯄꯨꯡꯁꯨ ꯊꯦꯡꯂꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯃꯊꯥꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ಮಿꯀꯨꯞ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯨꯁꯤ ꯃꯨꯁꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯉꯥꯜꯅ ꯐꯪꯂꯛꯄ ꯑꯗꯨꯗ ꯈꯪꯅꯕ ꯈꯪꯅꯗꯕ ꯃꯌꯥꯏ ꯑꯗꯨꯗ ꯊꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯈꯨꯠꯇꯣ ꯍꯥꯏꯔꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯅꯛꯁꯤꯜꯂꯛꯂꯒ ꯕ꯭ꯔꯦꯛ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯌꯥꯝ ꯊꯨꯅ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯒ ꯅꯥꯀꯟꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯁꯨ ꯖꯔ ꯆꯤꯡꯊꯔꯛꯏ꯫ ꯂꯩꯆꯤꯜ ꯆꯣꯠꯄꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯥꯏꯊꯣꯡꯗꯣ ꯅꯥꯟꯊꯣꯛꯂꯒ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ, ꯄꯨꯡꯁꯨ ꯊꯦꯡꯈ꯭ꯔꯦ, ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯋꯥꯠꯂꯤ, ꯒꯥꯔꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣ꯫ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯃꯉꯥꯎ ꯊꯤ꯫ ꯊꯦꯡꯅꯅꯤꯡꯗꯕ ꯃꯤꯁꯛꯄꯨ ꯍꯟꯅ ꯍꯟꯅ ꯂꯩꯗꯨꯅ ꯊꯦꯡꯅꯍꯜꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯦ ꯄꯤꯛꯂꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ꯫
Nupadusu yenglaki leichil oirambada hairapti chingduna noklui adubu matang adudadi khatnaba yade khanduna leichilna amuksu request tawraki gari samte yengbiramo luchingba makhut adu tingthoraki nong kayam kanna tai yengli pamali nong made fudit phuba makai tari leichil di ingbana sumasada ningpa fawba yaurakli luchingbana nong maraksida aibu nangdongna amuk cholo haibra akana ring sakidaine nasana yengba hitabro leichil khidong thitli adubu adumak tapna request ne kana baloram daidadi betharini ne nakok asakpado sisnong yadro phajinduna thamba asauba leichil ngamlaktri mahachadangi macha mateng pangnindraga pangningde hayo nangi na teng lawdrasu yai darkara da ibungo haina feija yenglamlaga magi gari manakta changsinduna lepkhre luching makhut adu thangdorakle paliba khutsa manga adudagi maya ithang thangba khutsa da tingthoraklaga anob ado khara inkhallaga thauki yamna usittana leichal masagi gari da kausinduna asuk usitaba nupa asuk lemdaba nupa nungsibadi lairi mi nungsi haibasigi wandoksu khangdaba civilized oidaba nupa nangtadi aswaida longro kanamta leite nupi mathandani ko su khangde nonglaksida adubu mahachanan sidi ha haina kik ada kawbada yarakle leichil haraubana kakhatladuna thokre lambi matai aduda khamladuna luchingba mamit ingangangna leiriba adudi ubidre yahalakpani luching mahakna adubu napi sing adugi marakta lumduna gari adu yahallamdaba misak adudi magi mahai aremba tarabada saubuna loire lapna ure masu gari tongdiba mi ada achamba natte haiba khangli luching basu thaukhre numit mana tande mande ahing adusu loiki morning tai haiduna hogat ke ninglubani nupido adubu makok ada lengba fawba yaramdre haigatana chikladuna leiramli masa adusu mai hauna sarabani purnina ibema nangbu thengdribo haina thong ada hangdorei leichil tapna isa fever dawre ai chatpa ngamgadaba mandre ngarang nongda lublubagi aima as kamdongni adudia misu lakani kana amuk laktoiba aigi marupto lakani luhongbagi matam afaba ma yenglani leichil tablapna kana ge ayaba loge yum panda yari pothoibi masaga nungaidabaga nubi adusu tumin leire mama ibemadi harauna yare ko dudi haina kumthaki ngarangi matau khangning ningsinglai leichil ngamboi ngamdaboi phone ado lamlaga tanuda call tawrei tanu luchingbai phone number yaubra yaude kaidore na khongaido isi sire nong chulu baini nare phajana potharo dudi hoi ani do ko phone thamnakhri somda rina hoisu leishilladuna leichil hoigi mayum panglakli purnina aima laidana lao kakhalo khong ka do lokthoro da rinana harau man basida aidine takpu takladi nung phawba tummi haibasi yam chumle kai wakhal deino khangdi ngarang do akhoina harurage haibada noithokpa tawro haire ine icha nupisu waga ngangkhidre nacha nupido laikhibro onthokna lemna phajakhibani aisu hospital chattu kuire udabasu kuire natti nacha nupina mana puri bo hospital do akhoi bungogi ni haiba khangbro kaidai khanglamoida dudi leidi laikhibani masa ngamde dana leiri as amuk naraba tawrise hojinga hakta kabiruge haina ani do karakle purnina thoibi mi la ise medam oire akhoi magi marupni adum haise rina noktuna karigi medam no hojipo ima ko wo nangbu kayam ngamdrage ngarang do nong khara choluba adude isada loina pudorakpa hida guli ningthina chasalu nabaga yaba nate ngaiko ai kainomta hangene icha se kamdawi
Nangbu luhongbase pamdabra? Dak hekta hangchilakpa wahang adudadi kari khumni khanbada wahai amasu thokte pukningdadi loire okjare maga leidok sarukti turel asangba ama tawrubana pai. Adubu chinbandadi tapna hairi khangdeda amuk anira khak thengnada ngairibanina. Adubu luhongbasidi ai mamana marak thatkre. Ngarangna yakrabani lao akhoi anidum wari tawrusi. Haina chingduna puthokhi leichil mathanna takhanhobani. Phagi dagi luhongbada tadora putoisibo. Rinana yaragabudi angang anisigi kuthido yengnabado afaba numit ama yenglasi aduga hongnaba matamsu athobada leplasi thintabasu pamdreni aidi migidi masu phawbu chawkhre purnina aigidi karimta kaiba leite kuthido hojik pugesu pupikho numit afaba amada hek yenglurasi akhoini chatuna aduna pharani purni adudi aisu muk hallage ngai khone ibema irikti udeda madi kanna chillibani yumda ngai hakta leite phare adudi chatlage isu haiduna thongan phawba thindokloi somdana hospital manung adudani mayamga manadabi angawbi ada kanagumba amana wahang hangli puja nangbu hayu da kaidauge ngawshinaduna leiribasi karigino nang tanida khangbadi kanano nang ai kai khange wari amakhakna ina khangbadi kai wari no tida niklupkhibagi wari onthokna waida khopaksna thajalaktringaidane haujimak yengu namit isalo habani kaino karamba cinema kapke haino kapke na kapadi conjuring tawsira anabel na phadong mali nupa ada oireroi khanduna nangna phana haidrasu aina chingnaba mi lei demon singna saphonglakdringai angangba diamond adubu aigi khuta tahawba haina maning leina chatpa hokre pujana mani ado kanagi mani no khangliba natra mani adu thibada mai pakhidabana mapu adusu malem asida laklamnabdi kamdoba saireng oina iba yabuzanida marawdi leiki nupa adusu khanki maraw leiba wahai adugi maru oiba wahantho nupa ado chatkibaga puja mamit tapna ushili adubu mairi lakta uriba thodokto masa ado thak nikli maseng marang uririba sakphamsing adugi marakta thodok ama urakli miyam tinba maphamda achobu building ningkhairakbagi puja kina ai yiningde ai mit uningde kaigi uhalibano ingonda aidi angawbine haina tasilladuna leiki luchingbagi mamanabani haiduna nupa ama luchingba hoida lai nangdi karamba matamda tholaiba nupa adusu noktuna ngarang pau phongnaba sungamdre ekda laabani chango leba leidu kaino rina su lakpaga mapa chanari haima kanano ibungo sibo ima aibu kawrabo nang oire adu pikna leikhraga nasagado pharamba dudadi kanana khangni hiyai khomba kawkhidai ningdi ningsinglidana haina makhoi pulap changnai luchingbana nangbu yum changnurabo changnure yumda leiba yaba nate khainom tawramli pungon olami ren lawduna leirage khalabani khangida ren lawdo saruk maphamsida sum leibadi yadabra akhoi sum yamde adogidi kaisu khande adoda yumsida leisinbado rinana ichana yum changbada nungaitradi mafam asida adum leithouda hiyai noktuna khaide dai maigidi ngasi dai leigisu leikhro ani do yam luna tinai hek piklingai dai class 12 phau loina rakhi matam adoda isu ama thokpadagi mapanda chatkibani thoisu changlaktuna silai recha mi ama helami sina kanano nangidi cha yaroktri luchingna aigi se thao ai thakningde
Thoi chango, mathakki room do khara sengdomo. Mafamsida ngasidai ahi marupse leiradi. Hoi tamo. Haiduna kakhatkri hi yai nokfet tawduna. Ikaibasu phawriba leibase. Kaisum khano angang angamba matengni. Somdana World News tani loya hoina yengliba ado adubu thoglakliba paw adudadi thamoi shiyawna thawai faw lopkhre. Pawda Amerikada mi chama hatlambagi pawni mamit adusu ika kari hek yengmada khangki mi hatpa ado demoni haiba. Leisna tapna mafam khuding chaithorakladuna laikhiba demon sing hojikti Manipur tamna loina thumjilaklani. Makhoidi karige loyana munna yenglaga hanglakpa wahangni leisna tapna makha tai. Mayamna pamduna thiriba red diamond atei mafam karida leiti supnatangi Manipur asida nata. Pari loya ngakni yenglai nangna mataw karamna. Leisna diamond detector da puthori thought ase aina sabadi. Detector asina diamond adomadi state asida lay haibadi khanghalledana kuiraklaroi mathi ponglak tawba. Loyana athuba matamda wizard thidaba tawse. Wizard singi maraktasu makhoigi sakti manadabani. I want future witch. Tungda kari thokani yengba ngamba future witch to pami. Anyway, makhoibu thisi. Tanja da call lai. Room adu da thamba phone ada. Hathuna loya sapai. Boss. Achova edit tawduna thadorapa khonjalda. Tabra ngasigi paw. Demon singsu mathi phonglakli. Hojikti akhoigi ithau yamli. Thabok sing pangthoknaba sem saro.